ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯇꯨꯅ ꯑꯍꯥꯟꯕ ꯇꯥꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯤꯌꯥꯔꯁꯨ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯁꯤꯃꯇꯒ ꯍꯥꯏꯖꯔꯝꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨ ꯎꯠꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯏꯁꯥꯒꯤ ꯏꯖꯠ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯗꯨꯃꯛ ꯊꯝꯒꯗꯕꯅꯤ꯫ ꯁꯣꯏꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯏꯁꯥꯒꯤ ꯂꯟꯅꯤ, ꯁꯣꯏꯈ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯒꯗꯧꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯥꯒꯤ ꯏꯖꯠꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯔꯝꯒꯦ꯫ ꯑꯩꯁꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯑꯍꯟꯒꯤ ꯃꯆꯥꯁꯤꯡꯅ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇꯁꯨ ꯇꯥꯛꯄꯤꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯍꯟꯒꯤ ꯃꯆꯥꯅ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯏꯃꯥꯅꯁꯨ ꯇꯥꯛꯄꯤꯔꯝꯗꯦ꯫ ꯏꯃꯥꯁꯨ ꯑꯍꯜ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯏꯃꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯄꯣꯊꯥꯍꯜꯂꯒ ꯑꯩꯈꯣꯏꯅ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯅꯨꯄꯤ ꯉꯥꯛꯇ 4ꯅꯤ꯫ ꯏꯆꯦ ꯑꯍꯜꯗꯣ ꯉꯟꯅ ꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯕꯥꯔ ꯈꯨꯗꯤꯡꯃꯛ ꯄꯨꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯂꯛꯇ꯭ꯔꯦ, ꯂꯥꯏꯔꯤꯛꯁꯨ ꯇꯝꯂꯛꯇꯦ꯫ ꯏꯈꯥ ꯇꯥꯅ ꯂꯩꯔꯤꯕ ꯏꯆꯟꯅꯨꯄꯤꯁꯤꯡ ꯑꯁꯤꯇꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯕ ꯊꯥꯔꯝꯃꯤ꯫ ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯔꯩꯕ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤ 2 ꯑꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯒ ꯏꯕꯥꯅꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯏꯃꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ꯫ ꯑꯩꯈꯣꯏꯗꯕꯨ ꯆꯔꯥ ꯍꯦꯟꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯔꯩꯕ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯏꯃꯥꯅ ꯑꯁꯨꯝꯅ ꯁꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯑꯃ ꯆꯥꯅꯕꯒꯤ ꯐꯧ ꯑꯁꯤ ꯋꯥꯟꯕ ꯉꯝꯗꯨꯅ ꯊꯝꯖꯩ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯧ ꯇꯛꯄꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯁꯨꯝꯕꯟꯗ ꯍꯥꯞꯇꯨꯅ ꯁꯨꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯁꯨ ꯂꯩꯕꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯒ ꯁꯨꯝꯕꯟꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯐꯧ ꯑꯁꯤ ꯁꯨꯔꯕ ꯃꯇꯨꯡꯗ ꯌꯥꯡꯀꯣꯛꯇ ꯑꯃꯨꯛ ꯈꯞꯂꯒ ꯆꯦꯡ ꯑꯣꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯩꯔꯒ ꯆꯦꯡ ꯑꯣꯏꯅ ꯆꯥꯅꯔꯤꯕꯅꯤ꯫ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯧ ꯁꯨꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯁꯨ ꯈꯪꯅ ꯆꯥꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯀꯌꯥ ꯀꯧꯗꯨꯅ ꯐꯧ ꯑꯁꯤ ꯁꯨꯍꯜꯂꯒ ꯑꯩꯈꯣꯏꯅ ꯌꯥꯡꯀꯣꯛꯇ ꯈꯞꯇꯨꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ, ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯐꯧ ꯁꯨꯅ ꯁꯥꯅꯩ꯫ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯎꯅꯕ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯇ꯭ꯔꯕꯁꯨ ꯐꯧ ꯁꯨꯔꯅꯤ ꯍꯥꯏꯔꯗꯤ ꯅꯨꯄꯥꯁꯤꯡ ꯑꯁꯤ ꯀꯧꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯕ ꯑꯣꯏꯅ ꯐꯧ ꯁꯨꯕ ꯆꯠꯅꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯅꯨꯄꯥ ꯑꯃꯒ ꯑꯩꯒꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯌꯥꯗꯗꯨꯅ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯑꯗꯨꯃꯛ ꯂꯣꯏꯅ ꯈꯪꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯁꯦ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯐꯥꯈꯤ꯫ ꯑꯍꯤꯡ ꯑꯃꯗꯤ ꯑꯩꯁꯨ ꯑꯩꯅ ꯇꯜꯂꯤꯕ ꯌꯥꯈꯤꯗꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗ ꯇꯥꯔꯝꯃꯤ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯟꯕꯤꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯁꯨ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯀꯧꯈꯤꯗ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ
toina toina thongal asida laktuna aibu kauthoraki aigi ichanupising asidasu pau piraktuna amuktang oirabasu thoklau ai nangonda lana khanba karisu leite soikhiba haibasidi asi ngaktani haukiba nangi thawdok khudingmak adu kauthokduna nang aigi hanagi punsida amuk hanjinsi ai nangbu lauge ngamgani ai nangbu nungsi haiduna tattana ichanupising asida pau pirapadagi aisu aina lanba nate haibadu khanghalage khanduna icham chamna wari sarunabani haiduna numidang wairam amada thonganda thoklai adubu madi aibu thokpu thoklaklabadi ikhut paiduna chinglaga mayumda puge haiduna khanduna leiba jani aina thokluba aduga masu harawraduna wahai ama phoba haidana khutang paiduna magi mayumda puduna chatkhi makhoi mayum yauraga ka amada phamduna leiraba matungdadi aisu tari nimbu ngangnaba adu nupa topa amada cheluba nupini haina hainarai aisu cheluba kaubanina isana yana iral adubu ngaktuna mina ngangli sakliba adu kari sukhumdana nonthaduna adumak lei adubu nupi ama chelaklabanina laikai aduda leiriba miyoi khudingmak mau yengusi haiduna haunaduna lai aigi mangdana ama thokraba matungdana ama asumna ngangnaba adu aisu tabada mittagi pi takhiba khanghaude nongalaba matung pau haidokpa chaluba matamda ima khoi amadi mama khoina sauraduna aibu inthorai asuk bap tadaba mana leiriba phibam adum sana khangzadaba aikhoidi mado sikre haina khallabani magini haibada aikhoina karisu tarakloi anna phauba yenglaroi aikhoidi maga akhoiga mari tatnare loire haiduna sauna hairai pau haidokpa chakriba mising adusu wa makha taramdana aduma halaklaga mafam aduda kaina katkhi aigi nupagi mama inemboknasu aikhoibu sauraduna cheluba nupi lawi haiduna tongana kaina katpa loibaga adumak bijai aidi pikraba sang macha aduda lehalaga macha nupa adubudi makhoiga punna tumba chaba tawi aisu sauribani matam khara leiraga fajarakani khanduna sang macha aduda adumak ithanda lei chaba thakpagidi lakpata ngairibana mafam aduda leiriba miyoi singi mayumda chatuna thabak suba chatke hairabasu ikaibana thangnana leiriba ikubok atombagi imung adudi aigi awabada mateng adum pangbi ikubok atombagi machanupi lesabi macha ama leiriba adudi aiga yamna nungsi sanana leiminai inamadagi noma fawba hende inama haiduna aigi leita lairaba awat apa khudingmak mana adumak menduna lai asumna aisu matam khara leiraba matungdadi lekai aduda chatuna aphangba thabak lau khawba pengba yauduna paisa khara thoksaduna chana thaknababudi nomagi watre haibabu iwa ipuroibaga leiminaba phangdaba asimatangdi aisu yamna nungairamde aigi inembok asina posem jadu tawduna aigi nupa asibusu aibu nungsidanabani haiduna posem jadu tawsinkhi makhoidi punna imung amada punduna chaduna leirabanina makhoina posem jadu tawsinkhiba adu yamna thuna aigi nupa adu pankhi aigi inakta sungsang sangningdanaba aigi sak asibu uningdanabani haiduna makhoina semjinkhriba posak aduna aigi nupa adusu aigi inakta noma phawba changlakte matamdugi chanabi oina class 8 pu pass tawrabadi thabak phangba haibasi chanarami maram asina aigi nupasu class 8 loiduna leiba miyoi ama oibana mafam aduda thabak amasu phanglammi matam khara leiraba matungda aigi nupana phangakliba tolopsing adu inembo khoida pisilakte haiduna marai tongnaduna toina khatnaba horai inembo khoina khallibana aina paisa asi loina paisinduna makhoida pihandribani haiduna khalduna leiribani aduga asomdana aigi nupa asina nupi kaya ama koiduna phangakliba paisasing adu nupi koibada sizinaduna pakhang saduna mafi maron nana setuna
ꯊꯛ ꯆꯥꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯎꯕ ꯅꯠꯇꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒ ꯏꯄꯥꯝꯒꯗꯤ ꯌꯥꯝꯅ ꯅꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯑꯩꯈꯣꯏꯔꯣꯝꯗ ꯀꯔꯤ ꯇꯧꯔꯤ, ꯃꯈꯣꯏꯔꯣꯝꯗꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯅꯦꯝꯕꯣꯛꯈꯣꯏꯒ ꯇꯠꯇꯅ ꯈꯟꯅꯕ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯉꯁꯤꯗꯒꯤꯗꯤ ꯅꯣꯏꯒ ꯆꯥꯔꯔꯣꯏ, ꯑꯩꯒꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯍꯣꯡꯂꯛꯂꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯐꯥꯎꯕ ꯅꯣꯏꯅ ꯑꯗꯨꯛ ꯐꯠꯇꯗꯨꯅ ꯑꯩꯒ ꯍꯦꯛ ꯂꯩꯃꯤꯟꯅꯍꯟꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯈꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯀꯣꯏꯗꯨꯅ ꯃꯥꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯅꯨꯄꯤꯗ ꯊꯥꯗꯗꯨꯅ ꯃꯁꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯎꯁꯤꯠꯇꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ, ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯅꯨꯄꯤꯗ ꯄꯤꯅꯕꯒꯤ ꯆꯤꯊꯤ ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯏꯔꯤꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯕꯁꯨ ꯅꯨꯄꯤꯗ ꯄꯤꯅꯕꯒꯤ ꯆꯤꯊꯤꯅꯤ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ, ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇꯕꯤ, ꯅꯪꯕꯨ ꯅꯨꯄꯥꯅ ꯐꯥꯔꯨꯔꯒ ꯑꯩꯅ ꯑꯃꯨꯛ ꯈꯨꯟꯗꯨꯅ ꯂꯧꯕꯤꯔꯤꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯥꯍꯩꯗꯕ, ꯑꯃꯨꯛ ꯐꯥꯎꯕ ꯍꯥꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯕꯁꯨ ꯑꯩ ꯏꯁꯥꯗ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯃꯥꯅ ꯃꯃꯥꯈꯣꯏꯒ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯉꯥꯡꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯉꯥꯡꯗꯅ ꯀꯅꯥꯅ ꯉꯥꯡꯒꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯉꯥꯡꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯏꯅꯦꯝꯄꯣꯛꯅ ꯃꯉꯣꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯔꯛꯄ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯅꯤ꯫ ꯏꯃꯥꯈꯣꯏꯗꯤ ꯑꯩꯒ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯈ꯭ꯔꯕꯅꯤꯅ ꯇꯣꯂꯣꯞꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯄꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯐꯝꯆꯥ ꯆꯥꯗꯨꯅ ꯂꯩꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯅꯆꯟꯅꯨꯄꯤꯁꯤꯡ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯁꯤꯗ ꯅꯣꯏꯁꯨ ꯄꯩꯁꯥ ꯄꯨꯊꯣꯔꯛꯀꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯑꯁꯣꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯕꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯪꯉꯛꯂꯒ ꯎꯄꯨꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯄꯩꯁꯥ ꯂꯣꯠꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯐꯤꯔꯣꯜ ꯐꯥꯎꯕ ꯆꯈꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯇꯕ ꯎꯕꯗ ꯃꯈꯣꯏꯅ ꯄꯩꯁꯥꯗꯨ ꯀꯔꯥꯏꯗ ꯊꯝꯃꯤ, ꯅꯄꯥꯝꯗ ꯊꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯆꯟꯅꯨꯄꯤ ꯑꯅꯤ ꯑꯃꯗꯤ ꯏꯅꯦꯝꯕꯣꯛ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯁꯝ ꯌꯥꯝꯅ ꯐꯣꯏꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯏ꯫ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯂꯒ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯐꯨꯕꯅꯦꯅ ꯐꯨꯔꯗꯤ ꯁꯤꯅꯕ ꯐꯨꯍꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯍꯜꯂꯛꯄꯗ ꯁꯤꯔꯦ ꯀꯥꯏꯅ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯍꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯝꯅꯁꯨ ꯏꯟꯊꯣꯛꯄꯤꯕꯅꯤꯅ ꯃꯥꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯇꯨꯝꯕ ꯐꯃꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯏꯕꯥꯅꯤ ꯇꯨꯝꯃꯤꯟꯅꯩ꯫ ꯅꯨꯄꯥ ꯅꯨꯄꯤ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯏꯆꯥ ꯑꯃꯗꯤ ꯏꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯦ꯫ ꯑꯩꯅ ꯏꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯏꯆꯥ ꯑꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ, ꯄꯨꯛꯁꯤꯗ ꯐꯥꯎꯕ ꯀꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯇꯣꯉꯥꯟ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯪꯗꯕ ꯃꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯁꯥꯡ ꯊꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯀꯌా ꯑꯃꯁꯨ ꯇꯧꯏ꯫ ꯊꯤꯜꯂꯨꯔꯒꯅ ꯑꯁꯤꯕꯨ ꯏꯟꯁꯥꯡꯅꯤ ꯍꯥꯏꯅ ꯊꯣꯡꯕ ꯍꯧꯅꯕ꯭ꯔꯣ? ꯑꯁꯤꯗꯤ ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗ ꯄꯤꯖꯒꯗꯕ ꯏꯟꯁꯥꯡꯅꯤ ꯍꯥꯏꯗꯨꯅ ꯀꯣꯛꯁꯤꯗ ꯏꯟꯁꯥꯡ ꯑꯊꯣꯡꯕ ꯑꯗꯨꯅ ꯍꯩꯖꯤꯟꯕꯁꯨꯀꯌꯥ ꯑꯃꯅꯤ꯫ ꯅꯣꯡꯃꯁꯨ ꯊꯔꯣꯏ ꯊꯣꯡꯕ ꯃꯇꯝꯗ ꯊꯔꯣꯏ ꯑꯗꯨ ꯌꯥꯝꯅ ꯊꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯆꯨꯞꯊꯣꯛꯈ꯭ꯔꯕ ꯂꯪꯊꯣꯛꯈ꯭ꯔꯕ ꯊꯔꯣꯏ ꯑꯗꯨꯕꯨ ꯈꯨꯟꯗꯨꯅ ꯃꯁꯤꯡ ꯊꯤꯔꯒ ꯅꯈꯣꯏꯅ ꯍꯦꯟꯅ ꯆꯥꯕ, ꯑꯩꯒꯤꯅ ꯈꯤꯇꯪꯇ ꯄꯤꯔꯛꯄ ꯍꯥꯏꯗꯨꯅ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯨꯅ ꯊꯥꯗꯨꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯐꯨꯕꯤ꯫ ꯂꯩꯍꯧꯔꯤꯕ ꯏꯆꯟꯅꯨꯄꯤ ꯑꯗꯨꯁꯨ ꯈꯪꯂꯤꯕꯅꯤ, ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯐꯥꯎꯕ ꯏꯅꯝꯃ ꯍꯥꯏꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯦ꯫
ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯩꯕꯨ ꯀꯔꯤ ꯊꯣꯡꯂꯤ, ꯀꯔꯤ ꯆꯥꯒꯅꯤ, ꯉꯁꯤꯅ ꯀꯔꯤ, ꯍꯌꯦꯡꯅ ꯀꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯐꯥꯎꯕ ꯍꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯈꯣꯡꯕꯥꯟ ꯄꯔꯦꯡ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯊꯦꯂꯣꯡ ꯈꯣꯟꯗꯨꯅ ꯐꯥꯔꯛꯄ ꯉꯥ ꯑꯗꯨꯅ ꯏꯟꯁꯥꯡꯗꯤ ꯋꯠꯇꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯟꯁꯥꯡ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯑꯣꯠꯄ, ꯅꯦꯝꯕꯣꯛ ꯈꯣꯏꯅꯁꯨ ꯑꯣꯠꯄ꯫ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯗꯤ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯏꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯏꯄꯥꯝꯅ ꯏꯟꯊꯣꯛꯂꯕꯅꯤꯅ ꯀꯔꯥꯏꯗ ꯆꯪꯒꯅꯤ? ꯆꯪꯖꯐꯝ ꯂꯩꯇꯦ꯫ ꯅꯨꯡꯉꯥꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯀꯞꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯟꯕ ꯇꯥꯕꯅꯤ꯫ ꯍꯦꯛ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯠꯀꯤ ꯄꯤ ꯀꯪꯗ꯭ꯔꯤ꯫ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯀꯨꯕꯣꯛ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯅꯣꯡꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯆꯟꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯏꯅꯝꯃ, ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥꯈꯣꯏ ꯂꯩꯕꯗ ꯂꯥꯛꯄꯁꯨ ꯏꯃꯥꯆꯧꯕꯤ ꯂꯩꯕ ꯀꯥꯟꯗ ꯂꯥꯛꯄꯗꯤ ꯀꯤꯖꯩꯌꯦ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯀꯔꯤ ꯄꯤꯈ꯭ꯔꯤꯕꯅꯣ, ꯀꯔꯤ ꯊꯩꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯀꯅꯤ꯫ ꯑꯌꯥꯛꯄ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯏꯅꯝꯃ ꯅꯪꯉꯣꯟꯗ ꯉꯥꯡꯕ ꯑꯣꯏꯔꯕꯁꯨ ꯇꯥꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯏꯅꯝꯃ, ꯑꯩꯒꯤ ꯃꯔꯨꯞ ꯐꯪꯒꯗꯕ ꯑꯃ ꯂꯩꯌꯦ, ꯑꯁꯤꯅ ꯀꯣꯟ ꯑꯃ ꯂꯩꯔꯒ ꯏꯕꯥꯅꯤ ꯁꯥꯁꯤꯔꯥ? ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯏꯅꯝꯃ ꯅꯪꯒꯤ ꯀꯩꯅꯣ ꯈꯔ ꯁꯤꯖꯤꯟꯅꯧꯑꯣ." ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯅ ꯏꯆꯟꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯣꯡꯃ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯐꯝꯗ ꯀꯅꯥꯅꯁꯨ ꯍꯥꯏꯕꯤꯈꯤꯗ꯭ꯔꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯟꯅꯨꯄꯤꯒ ꯏꯕꯥꯅꯤ ꯀꯣꯟ ꯑꯗꯨ ꯂꯩꯗꯨꯅ ꯁꯥꯕ ꯍꯧꯔꯤ꯫ ꯂꯪ ꯆꯥꯛꯄꯒꯤ ꯊꯕꯛ ꯑꯩꯅ ꯇꯧꯏ꯫ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯅ ꯉꯥꯏꯍꯥꯛ ꯀꯣꯏꯖꯔꯨꯆꯣ, ꯅꯃꯥꯟꯅꯕꯤ ꯇꯤꯟꯅꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯄꯤꯈꯤ꯫ ꯑꯩꯒ ꯃꯥꯒꯅ ꯁꯪꯕ ꯃꯇꯝꯗ ꯍꯦꯛ ꯁꯥꯃꯤꯟꯅꯩ꯫ ꯑꯗꯨꯒ "ꯏꯅꯝꯃ, ꯏꯕꯥꯅꯤ ꯄꯨꯟꯗꯨꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯁꯥꯕ ꯑꯁꯤ ꯂꯣꯏꯔꯕꯅꯤꯅ ꯌꯣꯜꯂꯒ ꯄꯩꯁా ꯌꯦꯟꯅꯁꯦ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯏꯅꯝꯃ ꯅꯪ ꯅꯊꯟ ꯈꯛꯇ ꯑꯣꯏꯅ ꯐꯤꯍꯧ ꯑꯃ ꯁꯥꯔꯣ꯫ ꯑꯗꯨ ꯂꯣꯏꯕꯒ ꯑꯩꯅ ꯐꯤꯍꯧ ꯑꯃ ꯑꯃꯨꯛ ꯁꯥꯒꯦ꯫ ꯄꯩꯁꯥꯁꯦ ꯄꯨꯟꯅ ꯐꯪꯂꯕꯗꯤ ꯃꯐꯝ ꯈꯪꯒꯅꯤ" ꯍꯥꯏꯗꯨꯅ ꯏꯕꯥꯅꯤ ꯌꯥꯅꯗꯨꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯁꯥꯕ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯐꯅꯦꯛ ꯁꯥꯏ꯫ ꯃꯇꯝꯗꯨꯗꯗꯤ ꯐꯅꯦꯛ ꯃꯄꯥꯟ ꯀꯣꯠꯄꯤ ꯑꯁꯤ ꯀꯌꯥ ꯆꯠꯅꯔꯝꯗꯦ꯫ ꯁꯥꯗꯥ ꯉꯥꯛꯇ ꯁꯥꯕꯅ ꯑꯩꯁꯨ ꯃꯤꯒꯤ ꯀꯣꯟꯗ ꯋꯥꯏꯗꯨꯅ ꯁꯥꯕꯅꯤꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯍꯧꯒꯠꯇꯨꯅ ꯁꯥꯏ꯫ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯏꯅꯦꯝꯕꯣꯛꯅ, "ꯃꯃꯥꯏ ꯑꯁꯦ ꯏꯀꯥꯏꯗꯦꯅꯦ, ꯃꯤꯒꯤ ꯀꯣꯟꯁꯤꯗ ꯆꯪꯗꯨꯅ ꯁꯥꯔꯤꯕ ꯑꯁꯦ꯫ ꯇꯨꯝꯕ ꯌꯥꯗꯦ, ꯁꯥꯒꯅꯨ, ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯁꯥꯎ" ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯉꯤ꯫ ꯀꯣꯟꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯏꯀꯨꯕꯣꯛ ꯑꯇꯣꯝꯕ, ꯏꯅꯦꯝꯕꯣꯛ ꯑꯇꯣꯝꯕ, ꯏꯆꯟꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯅꯗꯤ ꯉꯥꯡꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯣ꯫ ꯏꯅꯦꯝꯕꯣꯛ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ꯫ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯈꯣꯏꯁꯨ ꯊꯪꯅꯅ ꯂꯩꯕ ꯀꯧꯕꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯛꯂꯗꯨꯅ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯇ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯃꯈꯨꯠ ꯂꯧꯈꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯅ, "ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯧꯈꯠꯀꯦꯔꯥ ꯂꯧꯈꯠꯂꯣꯏꯒꯦꯔꯥ, ꯅꯈꯣꯏꯅ ꯏꯟꯊꯣꯛꯄꯗꯤ ꯉꯝꯃꯒ ꯑꯩꯈꯣꯏꯅꯗꯤ ꯀꯩꯗꯧꯕꯒꯤ ꯏꯟꯊꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯀꯩꯅꯥ ꯀꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗꯤ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯆꯣ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯖꯔꯨꯆꯣ." ꯑꯁꯨꯝꯅ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯄꯇ ꯉꯥꯏꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯑꯗꯨ ꯃꯃꯥꯏ ꯉꯁꯪ ꯉꯥꯡꯗꯨꯅ ꯌꯨꯝꯗ ꯍꯟꯈꯤ꯫ ꯈꯨꯠ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ꯫ ꯏꯃꯥꯈꯣꯏꯅ ꯑꯎꯟꯄꯣꯠꯁꯨ ꯑꯃꯠꯇ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯎꯄꯨ ꯑꯃ, ꯀꯥꯡꯊꯣꯜ ꯑꯃ, ꯄꯣꯠꯆꯩ ꯈꯔ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯆꯪꯖꯐꯝ ꯂꯩꯔꯕꯅꯤꯅ ꯊꯋꯥꯏ ꯑꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯛꯂꯦ꯫ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯏꯀꯨꯕꯣꯛ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯏꯆꯟꯅꯨꯄꯤ ꯑꯁꯤꯒ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯥꯒꯤ ꯄꯩꯁꯥ ꯆꯤꯟꯕ ꯀꯌꯥꯗꯁꯨ ꯑꯩꯅ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯈꯤ꯫ ꯃꯥꯅ ꯇꯧꯕꯤꯔꯛꯈꯤꯕ ꯃꯃꯜꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯀꯥꯎꯗꯦ꯫ ꯏꯄꯥꯝꯗꯒꯤꯁꯨ ꯏꯃꯥꯈꯣꯏ ꯑꯃꯗꯤ ꯂꯩꯍꯧꯔꯤꯕ ꯏꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯅ
ꯅꯥꯗ ꯁꯅꯥ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯍꯦꯛ ꯂꯥꯛꯄ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯅꯥ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯨꯅ ꯄꯤꯔꯛꯏ꯫ ꯑꯩꯅ ꯁꯅꯥ ꯌꯥꯟꯕꯁꯤ ꯎꯔꯒ ꯏꯅꯦꯝꯕꯣꯛꯈꯣꯏꯗꯤ ꯃꯋꯥꯅ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯁꯅꯥ ꯂꯨꯄꯥꯅ ꯀꯣꯛꯇꯩꯅ ꯈꯣꯡ ꯐꯥꯎꯕ ꯁꯅꯥꯅ ꯌꯣꯝꯗꯨꯅ ꯊꯝꯂꯦ, ꯑꯗꯨꯒ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯃꯃꯥ ꯑꯩꯈꯣꯏꯕꯨꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯤꯗꯕꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯣꯏꯅ ꯊꯝꯕ ꯉꯝꯂꯤꯕꯅꯤꯅꯦ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯑꯗꯨꯃꯛ ꯐꯨꯏ꯫ ꯏꯆꯟꯅꯨꯄꯤ ꯑꯃꯗꯤ ꯏꯅꯦꯝꯕꯣꯛ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯇꯣꯏꯅ ꯐꯨꯏ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯆꯟꯅꯨꯄꯤ ꯑꯁꯤꯗ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯑꯩꯁꯨ ꯐꯤ ꯁꯥꯕꯒꯤ ꯂꯩꯔꯤꯕ ꯇꯨꯡꯁꯤꯟꯖꯕꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯈꯔꯒ ꯏꯕꯥꯅꯤꯒꯤ ꯃꯔꯨꯞ ꯇꯪꯈꯥꯏ ꯄꯨꯊꯣꯛꯇꯨꯅ ꯌꯥꯎꯕ ꯑꯗꯨ ꯐꯪꯕꯒ ꯑꯩꯁꯨ ꯀꯣꯟ ꯑꯃꯗꯤ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤ ꯍꯧꯅꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯟꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯁꯤ ꯏꯅꯦꯝꯕꯣꯛꯈꯣꯏꯅ ꯇꯥꯈꯤꯗꯨꯅ, ꯏꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯤꯜꯂꯤ, ꯅꯪꯒꯤ ꯅꯨꯄꯥꯅ ꯄꯤꯗ꯭ꯔꯕꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯏ, ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯌꯥꯝꯅ ꯇꯧꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯗ ꯏꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯎ ꯍꯥꯏꯌꯦ ꯍꯥꯏꯅ ꯍꯥꯏꯔꯨꯔꯕꯁꯨ, ꯀꯔꯤꯒꯤ ꯄꯩꯁꯥ, ꯀꯅꯥ ꯂꯨꯍꯣꯡꯕꯒꯤ, ꯑꯩ ꯈꯪꯗꯦ, ꯃꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯑꯗꯨꯒꯨꯝꯕꯒꯤ ꯋꯥ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ, ꯍꯣꯡꯒꯦꯔꯥ ꯍꯣꯡꯉꯣꯏꯔꯥ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯁꯅꯨ, ꯁꯪꯗꯦ ꯑꯁꯨꯝꯅ ꯑꯩꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯅꯥꯊꯩꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯣꯝꯗꯅ ꯑꯩꯉꯣꯟꯗꯅ ꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯐꯨꯕ ꯆꯩꯕ ꯀꯌా ꯑꯃ ꯇꯧꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯇꯨꯡꯁꯤꯟꯖꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯥꯃꯣꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯗꯨꯅ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯄꯤꯊꯣꯛꯈꯤ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯆꯟꯅꯨꯄꯤ ꯑꯗꯨꯅꯁꯨ, ꯀꯔꯤꯒꯤ ꯄꯤꯔꯤꯕꯅꯣ ꯏꯅꯝꯃ, ꯅꯪꯒꯤ ꯑꯗꯨꯝ ꯊꯝꯃꯣ ꯌꯥꯗ꯭ꯔꯣ, ꯃꯈꯣꯏ ꯃꯁꯦꯟ ꯇꯥꯃꯣꯒ ꯃꯔꯥꯏ ꯈꯟꯅꯖꯅꯤ, ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯄꯪꯉꯤꯍꯦ, ꯅꯪꯉꯣꯟꯗꯗꯤ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯑꯣꯠꯄ ꯇꯧꯔꯒ ꯅꯪꯅ ꯃꯣꯏꯒꯤꯗꯃꯛꯇ ꯄꯩꯁꯥꯒ ꯄꯤꯔꯤꯗꯣ, ꯑꯩ ꯑꯣꯏꯔꯗꯤ ꯕꯥ ꯐꯨꯗꯠꯅꯒꯗꯝꯅꯤ, ꯏꯅꯝꯃ ꯅꯪꯁꯤꯗꯤ ꯌꯥꯝꯅ ꯄꯥꯡꯗꯦꯍꯦ, ꯅꯨꯄꯤꯁꯨ ꯈꯔ ꯊꯣꯛꯎ ꯀꯩꯗꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯏꯆꯟꯅꯨꯄꯤ ꯑꯗꯨ ꯐꯥꯎꯕ ꯁꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯂꯕꯅꯤ꯫ ꯐꯤ ꯈꯔ ꯁꯥꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯋꯠꯇꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯉꯣꯟꯗ ꯃꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯁꯦ ꯑꯗꯨꯃꯛ ꯂꯦꯞꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯅꯣꯡꯃ ꯐꯥꯎꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯨꯄꯥ ꯑꯃ ꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯨ ꯏꯆꯥ 2 ꯁꯨꯒꯗꯧꯔꯦ꯫ ꯊꯥ ꯁꯨꯖꯤꯜꯂꯛꯂ ꯐꯥꯎꯕꯗ ꯆꯔꯥ ꯋꯠꯇꯅꯕꯅꯤ, ꯑꯩꯅ ꯄꯣꯛꯆꯔꯤꯕ ꯏꯆꯥ ꯑꯍꯟ ꯑꯁꯤ ꯆꯔꯥ ꯍꯦꯟꯈꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯥ ꯁꯨꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯤꯒꯤ ꯂꯧ ꯈꯥꯎꯕ, ꯄꯦꯡꯕ ꯑꯃꯗꯤ ꯌꯩꯕ ꯆꯠꯂꯤꯕꯅꯤ꯫ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ, ꯅꯪꯕꯨ ꯑꯗꯨꯒꯤ ꯐꯤꯚꯝꯗꯨꯗꯕꯨ ꯂꯧ ꯈꯥꯎꯕ, ꯄꯦꯡꯕ, ꯌꯩꯕ ꯂꯥꯛꯏꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯥꯁꯨ ꯇꯣꯂꯣꯞ ꯆꯥꯏ, ꯅꯪꯒꯤ ꯅꯨꯄꯥꯅꯕꯨ ꯁꯨꯔꯨꯆꯣ ꯍꯥꯏꯕꯔꯅꯦ? ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯏꯆꯦ, ꯏꯅꯝꯃ, ꯑꯩꯉꯣꯟꯗ ꯄꯩꯁా ꯑꯃꯠꯇ ꯁꯤꯟꯅꯗꯦ, ꯃꯥꯅ ꯇꯣꯂꯣꯞ ꯆꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯅꯅꯦ ꯃꯥꯅ ꯄꯩꯁꯥ ꯁꯤꯟꯅꯔꯒꯕꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯨꯕ ꯂꯥꯛꯀꯗ꯭ꯔꯥ? ꯑꯩꯅ ꯉꯁꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯤꯕ ꯑꯁꯦ ꯄꯩꯁా ꯑꯣꯏꯅ ꯄꯤꯕꯤꯔꯛꯀꯅꯨ, ꯆꯦꯡ ꯑꯣꯏꯅ ꯄꯤꯕꯤꯌꯨ, ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯔꯥ ꯍꯦꯟꯈꯤꯅꯤ, ꯑꯩ ꯆꯥꯕ ꯆꯥꯗꯕ ꯏꯆꯥ ꯆꯔꯥ ꯍꯦꯟꯗꯅꯕꯅꯤ ꯑꯩꯅ ꯂꯥꯛꯂꯤꯕ ꯑꯁꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯦꯟꯅ ꯄꯤꯕꯤꯔꯛꯄ ꯉꯛꯇꯅꯤ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯌꯧꯔꯛꯄꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯆꯥꯔꯒꯦ, ꯏꯁꯧ ꯂꯥꯡꯕ, ꯑꯩꯉꯣꯟꯗ ꯐꯨ ꯆꯩꯕ, ꯑꯉꯥꯡꯗ ꯂꯥꯎꯊꯠꯄ ꯐꯨꯕꯤꯕ, ꯑꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯇꯧꯔꯤꯕ꯫ ꯃꯥꯒꯤꯗꯤ ꯌꯧꯔꯛꯄꯒ ꯆꯥꯛ ꯀꯥꯏꯕ ꯌꯥꯗꯦ, ꯆꯥꯗꯕ ꯌꯥꯗꯦ, ꯂꯣꯏꯔꯝꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯏꯇꯨ ꯏꯆꯥꯁꯤꯅ ꯀꯔꯤ ꯆꯥꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ, ꯂꯩ ꯂꯩꯇꯦ, ꯂꯦꯝꯍꯧꯒꯅꯤ ꯂꯦꯝꯍꯧꯔꯣꯏ ꯈꯪꯕ ꯅꯠꯇꯦ, ꯑꯔꯩꯕ ꯃꯈꯩ ꯄꯣꯊꯣꯛꯇꯨꯅ ꯃꯕꯨꯛ ꯊꯟꯅꯕ ꯆꯥꯔꯒ ꯒꯣ ꯅꯥꯈꯣꯗꯨꯅ ꯇꯨꯝꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯂꯦꯝꯍꯧꯕ ꯈꯔ ꯑꯗꯨꯅ ꯏꯆꯥ ꯄꯤꯖꯔꯒ ꯑꯩꯕꯨꯅ ꯆꯔꯥ ꯍꯦꯟꯕ ꯀꯌꯥ ꯑꯃꯅꯤ꯫ ꯏꯆꯥ ꯑꯁꯤꯁꯨ ꯄꯣꯛꯇꯔꯤꯕꯅꯤꯅ ꯐꯤ ꯈꯔ ꯁꯥꯗꯨꯅ ꯄꯩꯁా ꯊꯣꯛꯂꯝꯕ ꯑꯗꯨꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯏꯆꯥ ꯑꯁꯤ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯍꯦꯛ ꯄꯣꯛꯄꯒ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕꯅꯤ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯏꯆꯥ 2ꯁꯤ ꯈꯔ ꯆꯥꯎꯁꯤꯜꯂꯛꯂꯤ, ꯒ꯭ꯌꯥꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ, ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯉꯝꯂꯦ꯫ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯏꯆꯥ 2ꯁꯤ ꯇꯝꯍꯜꯂꯤ꯫
ꯃꯈꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯉꯩ ꯑꯌꯨꯛ ꯑꯁꯤꯗ ꯑꯩꯁꯨ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯕꯖꯥꯔ ꯊꯣꯛꯇꯨꯅ ꯉꯥ ꯌꯣꯟꯕ ꯈꯔ ꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥꯗꯤ ꯋꯠꯇꯅ ꯑꯗꯨꯃꯛ ꯍꯤꯡꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯏꯅꯦꯝꯕꯣꯛ ꯈꯣꯏꯅ ꯑꯩꯅ ꯕꯖꯥꯔ ꯆꯠꯈ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯆꯪꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯂꯩꯕꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯨꯔꯥꯜꯂꯝꯂꯤꯕꯅꯤ꯫ ꯆꯦꯡꯐꯨꯗ ꯊꯝꯕ ꯆꯦꯡ ꯐꯥꯎꯕ ꯀꯣꯠꯇꯨꯅ ꯆꯥꯊꯣꯛꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯗꯗꯤ ꯇꯥꯏꯅꯔꯨꯅꯤ, ꯑꯩꯁꯨ ꯃꯈꯣꯏꯅ ꯀꯣꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯤꯡꯉꯛꯂꯦ꯫ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯆꯦꯡꯁꯨ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯋꯥꯟꯗꯨꯅ ꯄꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯈꯣꯏꯁꯨ ꯆꯦꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯕ ꯐꯪꯗꯕꯗꯒꯤ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯑꯣꯠꯄ ꯅꯩꯕꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯛꯏ꯫ ꯅꯣꯡꯃꯗꯤ ꯏꯅꯦꯝꯄꯣꯛꯀ ꯏꯆꯟꯅꯨꯄꯤꯒꯅ ꯐꯨꯕꯗ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯥꯏ ꯃꯤꯠ ꯑꯁꯤ ꯄꯣꯝꯕ ꯃꯈꯩ ꯀꯣꯛꯁꯤ ꯆꯤꯛꯇꯨꯅ ꯁꯝ ꯐꯣꯏꯔꯝꯕꯒꯤ ꯍꯥꯏꯒꯠꯄ ꯐꯥꯎ ꯌꯥꯗꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯦ ꯏꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯏ꯫ ꯃꯥꯏ ꯃꯤꯠ ꯑꯁꯤꯗ ꯊꯥꯖꯤꯜꯂꯒ ꯀꯥꯡꯊꯣꯟꯗ ꯀꯣꯛ ꯑꯁꯤ ꯁꯨꯖꯤꯟꯕ ꯃꯇꯝꯗ ꯃꯤꯠ ꯅꯥꯝꯃ ꯑꯁꯤ ꯏ ꯑꯁꯤꯕ ꯀꯥꯗꯨꯅ ꯆꯥꯎꯅ ꯄꯣꯝꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕ ꯑꯁꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯩꯁꯨ ꯑꯔꯩꯕ ꯊꯧꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯂꯨꯏ꯫ ꯅꯤꯡꯍꯟꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯁꯤꯅ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯌꯥꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗꯒꯤ ꯑꯩꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯜꯂꯒ ꯁꯤꯕ ꯉꯝꯗꯗꯨꯅ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯏꯆꯥ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩ ꯁꯤꯔꯔꯣꯏ, ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯍꯤꯡꯈꯤꯅꯤ, ꯑꯩ ꯂꯩꯔꯐꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯇꯝꯊꯤꯅ ꯇꯧꯕꯤꯔꯁꯤꯗꯤ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯏꯆꯥ ꯑꯅꯤꯁꯤꯗ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯇꯥꯍꯧꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯏꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩ ꯍꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ꯫ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯕꯗ ꯍꯟꯅꯨꯔꯒ ꯁꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤꯗꯤ ꯀꯌꯥ ꯊꯑꯣꯏꯅ ꯈꯟꯗ꯭ꯔꯦ꯫ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯏꯆꯥ ꯑꯅꯤꯁꯤꯗꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ, ꯃꯇꯤꯛ ꯆꯥꯔꯕꯗꯤ, ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯈꯪ ꯑꯍꯩ ꯀꯌా ꯇꯥꯟꯅꯗꯨꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯈꯔ ꯐꯪꯂꯒ ꯏꯆꯥ ꯑꯅꯤꯁꯤꯒ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯅꯔꯒ ꯂꯩꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯄꯒꯤ ꯊꯧꯔꯥꯡ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃ, ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥꯁꯨ ꯈꯥꯡꯗꯨꯅ ꯂꯩꯖꯔꯝꯂꯤꯕꯅꯤ꯫ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅ ꯑꯩꯗꯤ ꯍꯩꯅꯔꯦ꯫ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯗ꯭ꯔꯕꯗꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯄꯣꯛꯂꯦ꯫ ꯏꯆꯥꯁꯤꯡꯅꯁꯨ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯤꯡꯂꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯃꯥꯒꯤ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥ ꯑꯁꯤꯅ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯈ꯭ꯔꯣꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯉꯁꯤ